Oiroidaba demand tounarakpa. Manipur ki maning makha tamba mangkiba kumja lising machamapan marphutara mathoida Manipur si British na ani thongna khaidoklami. Amana Imphal Valley area aduga atopa amana Hills area. Hills area haibadi Manipur ki ningthaudagi administration chalainanaba sel lawjaragasu British na tokhaina lengaklami. Manipur kumja lising machamapan nifut tareta maning makha tamba lebak ama oire. Madugi matung kumja lising machamapan nifu mapanda Manipur India da tile. Kumja lising machamapan yangkai tarukta Manipur Union Territory ama oire. Amasung district mga thongna khaidoki. Kumja lising machamapan humpu mapandagi lising machamapan humpu tara nithoi phawbadi haibadi Union Territory oiringai gi manungda amuk nauna Manipur si district mga ni haijaragasu semdok semjen taunaraki. Makhoi mga adudi Imphal Tamenglong Churchandpur Urkhul amasung Senapati ni. Kumja lising machamapan humpu tara nithoi gi January kun mathoida mapung phaba India gi kun mathoi subu state ama oiki. Kumja lising machamapan marfu humdoida reorganization tawduna Imphal district ani haibadi Imphal West amasung Imphal East haina khaidoki. Madugi matung lising machamapan marfu humdoida Thawal district haiba amasu semlaktuna Manipur gi apunba district taret oiraki. Kumja lising machamapan marfu tara taret tagi lising ani tara taruk phawada district mapan suraki. Hairiba district mapan adudi Imphal East, Imphal West Thawal, Bishnupur, Senapati Tamenglong, Churchandpur, Ukhul amasung Chandel ni. Kumja lising ani tara taruki December 9 da matamdugi Chief Minister Okram Ibobi gi lengak matamda anoba district taret hapsilamki. Hairiba district sing adudi Kangpokpi Tengnopal, Kamjong, None, Frezol, Jiribam amasung Kakching ni. Hairiba anoba district taret asi hapsilaba matungda Manipur gi oina hauji district tara taruk leiri. Anoba district taret semkibadu Naga singna aduki matik waruki. Aduga kuki singna hainingai leitan harauki. Matamduda Manipur da khwaidagi sangba UNC na sathaba economic blockade mayuknaki. Haujiksu UNC na district thugai kibadu hanjan hangadabani haiba demand tawba leptri. Central government na wafam adu loisinanaba wari saribani haidun leirakpa chahi phana yamsilakle. Adubo waroi sindi haujiksu purakpa ngamdri. Naga singna maruina sauribadi Senapati dagi Kangpokpi khaidokwa amasung Chandel dagi Tengnopal khaidokibasini. Maramdi hana Senapati district oiringai dadi Naga singna masing yamba district oirami. Amasung hariba district asi Naga singi lamni haina lawjarami. Matawasumna Tengnopal su Chandel da pulam labanina Naga gi lam ngaktani haina claim tawrami. Haujikti matamdugi lengak na tawkiba asoibadun maram oirga kuki gi district ani pithokibaga manarakle. Masi Naga singna ngana ukibadagi matamdugi lengak ta saukibani. District taret hapsinduna apunba district tara taruk semkhruba matungda hauji atopa district sembiu haiba demand asi ani khaklai. Hariba demand ani adudi amana Moirangbu Bishnupur district tagi lokthoknaga atopa district ama ohelu haiba ama. Aduga atopa amana ngasi ngarang khaktamak thongnarakliba Jongmi singi tokhaiba district ama piu haiba sini. Handakta leikidraba Thanglon Assembly constituency gi MLA Bungjagin Balte gi family dagi oina demand asi laglagasu Jongmi phurukki miyoi kayamarum na sogunarakpana achangba demand oiri. Leikidraba MLA asigi hakchang Jongmi singi tokhaiba district ama pidri fawba leirol chaloi haiduna demand asibu hena kansilaki. District ama semba haibasi administration nungaina bagidamak laingak laduna taret tara thongna khalaba matungda paikhatlambani. Khudamoina Jiribambu tokhaiba district ama oina thamlamlibasi karigino haiba taragadi hana Imphal East pulaga leirambana district administration da sathina nungai khide. Jiribamgi miyamsu tangai fadana che chang lowna bagidamakta porompa tana lakpada ahing ani ahum lektaba yaraktaba sel ka hena changba matam yamna mangba miyamgi apamba khudakta fanganba ngamdaba kaya asin maram oiraga district sembani haiba yai. Masigi sumathakta rail lambisu yoksilakpa asamga tainaba mafamda leiba oibana tangai fadana district ama sembani haibasu yai. Urkhuldagi Kamjong khaidokibadusu district headquarters dagi yamna lapa amasung border area da khundariba miyamda chawkhat thorangi thabaksing ningthini yohanba ngamdabagi sembani haibasu yai. Anoba district semlakibasing asigi maram loinamak leigani. Adubo handak Jongmi singi district ama semnanaba demand toruklibasidi kayam yamna maram chabage haibadu lengakta inthokpagi wafam natabada aikhoi mayam amuktang khanasi nainasi. Ningombam haibasi missing yami. Missing yaman kibana ohum thokna khaidoi. Maram aduna ningombong ngaktagi district ama semge haiba yaba potnate. Ngayak saunabagi matai manau khanaba chainaba haiba simhausani. Masi thoktaba imung leiba hunade. Khanaba khudingi khainarani hairagadi kyum palminabagi wahan thok leite. Manipur da kangku irang thui hanai sunai adubo ingthanaba amadi lakpham thui. Adugumna matam madu yauruktanaba kanagumba kharana separate administration union territory PU haina demand tawbasi achumba nate. Makhogi wakhalda Manipur haibasi masagi mayumni haina khanjaba ngamdabagi mami amatai.
Manipur haibasi aikoigi iyumni haina khanjaba ngamlagadi yum adu thadoklaga natraga ani thongna thukaisi haibasi haifam thokte maram mayam asi yengluraga tawba yaba demand haiba ama leiragasu oithoklaroi dimani haibasi khangminnaba changi matang asida panjaning wafamdi Tokhaiba district talakpa Manipur thukai gi hairakpa demand sing asi tawroidabani haibasi Manipur bu apunbagi maralni haina khanba ngamlaba matamdata aranba demand oiramle haiba khangjarakani